yam nungai paw ma Kuki noi tarabo Assamdagi Kuki tanthok khare hairiye adu paw se taminarasi ko aduga lehoriba Kuki khara dusu athu matamda tanthok ani hairi paw se Kuki noi gi tamakte specially pujarakpani dodi tatho asi ko Bus sing the Tonghanduna, Manipur Jo Chatret, Bus sing the Tonghanduna, Manipur Romda, Halanba Hawan Kre Heidi, Manipur the Toliba Irang Asinamaram Oidaga, Kuki Jo Lising Amamuk Hen Bus Singna, Assamgi Karbi Along District Ke, Borjan Area Gi, Singasan Chinchang Paringda, Ain Kaina, Lam Kopsinduna, Kunda Salakpa, Tegnarakpatagi, District Asigi CSO Amade, Mahiroi Body Singna, Assam Government da Ain Kaina Lam Kopsinduna, Kunda Salakliba, Kuki Jo Sing Asi, Maramda, Halanaba Taksinduna Lakibani, CEO Tuleram Ronghanna Hai, Manipur dagi selakhiba Kuki Jo Chatret Rong, Manipur da Halan Kinaba, Makoige Travel Expensing, Council na Puthokduna, Security na Section na Ngak Senduna, Kuki Jo Chatret, Manipur da Halan ba Hokre, Lemhau Riba Singasan, Chingsang Paringda, Haujik Saidangduna Lairiba Kuki Jo Imung, Jamri Asisu Atuba Matamda, Makoibu Maramda, Halan Kinaba, Council na Semsari. Napi set kani khangdaba Kuki noibu, Napi do ana set patamo. Lam su leitaba noina lampiu kaina noi napa na pudugi lam do talu so Manipur siga ko yelhomi akoina hanadagi nungsi chana leirakpa akoi se asina asum leidoribani lan se sokna kibajai adubu noina khalliba noina tanjariba do adu phangane ai di khanganu aduga asigi sa se yengu thi chaba hui do aduga gi su hena tolaba sani ase asigi matangda mayamna ibu video maonda comments up chana hallaga mawo pakhum piwai adu asidi mi suna taba Sadagi suena tolaba, tea charba huidagi suena tona leba siga in onselaga wangang do isarupudi. Tuka say ene maunda pacumpida bani, adubo asigi hui sa se, aina huidagi, suhena tona, kalena magi mapamda, simatang high video the semak paneba. I couldn't lambi the chapa matamda, lambi sorok the hui meama tokla kong maneba. Though a quite onselaga huidaga, a way of tona lateaba. Tea charba huina kaino kangdori base, aduna. Akoina chatka thabak asum chali hui di khonga da basum khongne layaba aduna asigumba hui thi jana laiba asigumba sa hui do dugi soina tona laiba asiga ina mahik ne khala maundaina onse lawa ngang ni de tuka cheyaba asigumba mahik mata sidi Kuki singna mayum leitabadagi mogi mayum tanbagi tamakta separate administration gi demand tawriaba aduga maitei ekhoina akhoi iramdam kanbagi tamakta yelhomi mayam se punjalaga akhoi apun boina Manipur kansi imaleba kansi iramdam kansi haibagi akoina thokjarakpaneba aduga lan haibase kaino Kuki noi di khangdare lan gi chapchabi formula su lei thabak khodimakta formula leiribani lan da micham da khutha de lan haibase karino adu hana khango Kuki minai noi aduga sigi hui sina ngangi base pikliba angang sahi bu phadriba tha taruk tret ki angang da bu noina hatpa ngamba adugumba mahikta gi soina tolaba adugumba Kuki noi da bu aikoina Onsela kari wangang udori mana noi gi Kuki kayama ekhoina kala thabi gi base noi di khangdeba akhoi di landa micham do khutha de Kuki noi di akhoi gi samjaraba micham sing chalaga sajaba aduguba micham da sonoina tamthina hatpi gi imung manung da hipna leijaba adusu tamthina hatpi gi imung manung da leijariba family amabu pubira aga angang pikliba angang bhauna aduk tamthina hatpa ngamba adugma Kuki mina illegal immigrants noibu terrorist ni haina Hydragadi Karine and Hydoribano, Aduna, Lan Habesida, Magi, Animak Sina Doribani. Adubu, I coidi, Lan that Satnabayaba, Lan gi rule gimatungina, Hoisali rule, Kaina Hoichate. Kuki noina di Nupi, Angang, Kaktana, Satariba, Asugumba, terroriski tabak thong, Satariba Kayase, Equina and Kuki noibu, Adukimati, Handana, Mahitagi, Suena Tona, Kaliabase, Noika, Aduga, Nanguma, Mahikama, the Onchalagang was a equity tukache, Ikai Kangaba Napis, Hetlaga. Na pi set kani khangdaba na pi set laga laktaba no hoida akoina kari onsan doribano aduna noigi napa masak khangdaba amana ama panglau to lona ba nama na kaino na chan na kaino no aduga nangi nupi na kaino khangdabage noina nupi angang ko itha tharaga noigi masing yamna ba chatpa adug masajat li chatto aikoi meitei da leiti aduna nangumba mahikta akoina onsan lawanga mase tukajai adubu mayam ichinau nungsirba mayam na comment to birakpa nangonda chapcha pa khompi go haibagi tamakta aina si video se semjarakpani Nangdi aina huina thi chaba huido adugaisu hena tona aduga thi marakta laiba mahik tindo adugaisu hena tona khalli noidi aduguma mahik mata ne khalli aduna nangi matang da ai wangang batuka chei aikoi di akoina tawada thabak tawni sorok lamjau da thoga huina pangkhong khongmodo adu onjala akoi awai akom tawde asige hena haining de adu chinau mayam asi minai se
masak si ubada tukat jadro asibu akhoi na onjala wa ngang ning bro aduna moina ngang ni mangang ja sanu kuki kaya ama la aga ngang ni mangang ye moi mama masak khang da ba machiu na masak khang da ba poklak pa ga mama gi poknung de tar pa ga akampe na hana ngang ba adugumba tukat jagra ba adugumba mahik ni kuki ye base aduna moi ko onjan bai tukat chai mawa solo de kuki ye base pari mom channel sibu yengbiri ba mayam punam pu ikai khum nazari ngasi huji ai manipur da leibani na net se huji net thingna leibani na aina mafam khada da chacharoba video se matang sana hagat pa ngamjade aduna mayam waro bigno net se hangbagi tungda aina kadai da chatlu bai adugi video do ai serial by serial hapcharake aduga ichinaw mayam ngasi pari mom channel na thamjari ba video sida asoina yaukye ba kyalere ka song akpi waina pari mom channel sibu yengbiri ba mayam punam game famda pari mom channel na ikok nonjari ngasi gidi loisanjarage kangleipak na yai phare ibudo pakhang mana yai phare Assam ki Karbi Along district ke Borjan area da laiba singasan chingsang da Manipur da ki sen khiba Kuki furup sing na lam khopsin duna khunda salamba sing akan ba maung da Karbi Along district council KAAC ge chief executive officer Tuliram Ronghan yauna Karbi Along gi tongan ba CSO sing na yaning da ba amadi nauna khunda salak leba Kuki sing makhoi gi maram da halan khina ba Assam government ta taksin duna lakhiba ga loina na KAAC na Kuki jo chatret bus sing da tonghan duna Manipur rom da halan ba hawan kre haidi Manipur da tholiba irang asina maram oiraga Kuki jo lising amamuk hen ba singna Assam gi Karbi Along district ke Borjan area gi singasan chinchang paring da ain kaina lam khopsin duna khunda salakpa thengnarak padagi district asigi CSO amade mahiroi body singna Assam government da ain kaina lam khopsin duna khunda salakliba Kuki jo sing asi maram da halan na ba taksin duna lakhibani CEO Tuliram Ronghan na hai Manipur da gi selakhiba Kuki jo chatre rom Manipur da halan khinaba makhoi ge travel expensing council na puthok tuna security na section na ngak senduna Kuki jo satret Manipur da halan ba hokre lemhau riba singasan chingsang paring da haujek saidang duna leiriba Kuki jo imung chamri asisu athoba matamda makhoi bu maram da halan khinaba council na sem